Manipur ngasi leibak asigi mudraga nithoirak suba ningtam numit palan tawkre phuruk ki khetna bathamdana amata oina Manipur ki ngamkhai ngakminasi haina chief minister nongthomam birena phongdokte leibak asigi ningkha tambagi numit pu yaningdaba phongdoktuna lalholuk singna kauthiba general strike na miyam ki mahungsa ki punsida chauna kayoti khre Amasung lairabasingda ana layingi mating pigadoriba Ayushman Bharat National Health Protection Mission ngasi Chief Minister Nongthombam Birena state asida changin oina hidokre Mayam bukhurumzari adom nebirps impact news ni Irina Thinguzamna hauzik pungja sifaubagi maruiba pausing mayam da pizari Leibak sin batungna pangthok na bagum ngasi Manipur da su leibak asigi humbudrani kithoirak suba ningtam numit akan ba cheksil thorang marakta maipak na pangthokre State ki thakta mapungoi thauram ahanba Manipur Rifles ki ground da pangthoki thauram asi Chief Minister Nongthombam Birena leibaki machu ahumgi firal paihanduna hodoki Police contingent paramilitary forces school college band contingent tongan ba civil gi contingent amadi MPSC gi polo contingent yauna punna mass pass contingent yanthai ga nipan sarukya ki mass part ki parade commander na manga suba IRB gi commandant S Jugeshwar Sarmana oiki Thauramasiда Chief Minister Nongthombam Birena phuruk ki khetna bathamdana amata oina lepminaduna Manipur ngakminashi Manipur kaiba yaroi haiba laingak asigi achetpa fire pongdana leiri haina phongtoki lamdam asigi hojik leiriba wathok ayamba losilakle Manipur University ki wathok chada marfugutaraga mapan yanaba purakpa ngamle haina phongtoki loinana police officer ahumda President Police Medal gi for distinguished service ki manapi ki loinana police officer for Officer Singh yauna tongan ba personal tarago hundoida Police Medal for Meritorious Service ki manapi ki President Police Medal for Distinguished Service ki mana phankraba Singh adudi Additional DGP Manipur Anand Prakash Inspector Shyam Choron Singh Asem amadi RK Tesbir Singh ni Chief Minister Trophy for Community Service ki manana Technopal District ki SP Dr S Ibomcha amadi NAV Inspector B Rishikesh Sarmada khutsinaki Chief Minister Trophy for Anti-Drug Campaign ki manana NAB ki SP W Bashu, NAB ki Constable Gangmai Gaizon amadi NAB ki attached toba Senapati District ki Sub Inspector Philim Bankim Singh ta khutsinaki. Second State Level Swachhata Award 2018 Khwaidagi Lubananba District Headquarter oiba ahanba ani shuba amasung ahum suba mana Kakching District Headquarter Imphal West amadi Thobal gi official sing da khutsinaki loinana North East Region Swachh Survection 2018 gi oina khwaidagi lubananba town gi mana Kakching ani suba amadi ahum shubana Kumbi amadi Mayang Imphal gi mari lenaba official sing da khutsinaki Special Award for Achieving ODF ki award na Manipur Urban Development Agency na phangki Assam gi Karimganj District tagi Laishram Ranjit Kumar na India Pumbada cycle thauduna communal harmony amadi national integration gi paujil piruba adugi damak mahakpu ikai khumnaba utboina Chief Minister mana piduna ikai khumnaki loinana DEGS Bishnupur gi District Manager Prasanta Oinamda Award for Excellence ki mana khutsinaki CRPF female contingent ASIW CRPF male contingent is IRB refresher training course. Jimadar Yusyam Singh Commando Salami P-Train Armed Force Madhya Pradesh Sub Inspector Bipin Kumar Pandey Amuk Changsi Pirakivasi Civil Police Imphal West Female Jimadar P. Sujit Singh Commando Matunda Changsi Pirakivasi MPGC Pangai 2 Kodun Marina Contingent M. Johnson Singh Sergeant Major Saik Hawa Subedana Contingent Civil Commando Gabi AP Manipur for President's Police Medal for Distinguished Drugs, Nisagari Lapo Manipur Mission Praja, a quite put on a video. How
था तरागा महा तरुक सिदेदा स्टेज सिदा कोई एंटी ड्रग कैंपेन याम का है ना कुमार सॉफ्ट ने बेदो पाकेट में आईएसआरडी मिनिस्ट्री दगी जॉइंट सेक्रेटरी में था रमा सुको लेदी नरंग नुथिल की पुंगनी दगी ना दांग की पुंग तरा मखाई को continuously कोई मीटिंग तो हुई almost 99 कोई याना बगी अंडरस्टैंडिंग नंबर पर बगी पे ले ले कोई की मसेल की मरत अमन अमन नुगाई नरोय दबा सेंटिमेंट शो दबा डिफेमेटरी होइबा करी गुंबसिंदी मसी यानी के तो वीगनो ना अपील तो जबनी हमने कंदूर से कोई पुन्ना यूनाइटली कनगदो बनिंगा कदबनी हमने बुजिक लेदिबा मणिपुर की अमन लोय सटम सिंगदम पुन्ना तो मिनरीबा हिंगमिनरीबा नुगाई मिनरीबा वारी सानरीबा चटो चसिन तौनरीबा डेवलपमेंट शेयर तौनरीबा समाने कोई पुन्ना अमत तो लेमिनरगा मणिपुर गामिनसी कांगपोकपी डिस्ट्रिक्ट की तोंगान तोंगान मफम सिंगदसु इंडिपेंडेंस डे थौराम पांगथोकनख्रे डिस्ट्रिक्ट अदुगी ओइना मपुंग ओइबा थौराम अदु ब्रिगेडियर एम थॉमस ग्राउंड डिस्ट्रिक्ट एडमिनिस्ट्रेशन सिंधुना पांगथोकी थौराम अदुदा डिस्ट्रिक्ट अदुगी डीसी ना फिनाल चिंखतपगा लोइनना मास पार्ट की सलामी ओकी लोइनना लेबाक असिगी निंखा तंबा नुमित पालन थौराम तोंगान तोंगानबा डिस्ट्रिक्ट सिंगदसु डिस्ट्रिक्ट एडमिनिस्ट्रेशन सिंगना सिंधुना पांगथोकी टेक्नोपल डिस्ट्रिक्ट की ओइना टेक्नोपल डिस्ट्रिक्ट हेडक्वार्टर्स एडिशनल डिप्यूटी कमिश्नर मोरे अमसुंग तरामाथोई सुबा एआर की पोस्ट पांगथोकी टेक्नोपल डिस्ट्रिक्ट हेडक्वार्टर्स अमसुंग मोरे ब्लॉक की एडिशनल डिप्यूटी कमिश्नर की ऑफिस पांगथोकीबा थौराम सिंग अदुदा डीसी अमसुंग एडीसी ना मचु अहुम की फिराल चिंखतकी डिस्ट्रिक्ट एडमिनिस्ट्रेशन सिंधुना मफम अनि अदुदा पांगथोकीबा निंगतम नुमित की थौराम अदुदा Mahiroi Police Assam Rifles Kangbuna Maspa Chatki Additional Deputy Commissioner की ऑफिस पांगथोकी थौराम अदुदा मोरे ब्लॉक की मनुंग चना लेबा डिपार्टमेंट सिंगी खनगतलबा एम्प्लॉई सिंगदा थबक निंथिना तौबगी मना मथुम कया अमा सुपीकी निंगतम नुमित असी इंडो म्यांमार बॉर्डर टाउन मोरेदा लेबा तरामाथोई सुबा असम राइफल्स की पोस्ट सु पांगथोकी थौबाल डिस्ट्रिक्ट तसु डिस्ट्रिक्ट एडमिनिस्ट्रेशन थौबाल न सिंधुना लेबाक असिगी निंगतम नुमित पालन तौकी पालन थौराम अदु डिस्ट्रिक्ट असिगी हेडक्वार्टर मिनी सेक्रेटेरिएट कॉम्प्लेक्स ता पांगथोकी डिस्ट्रिक्ट असिगी डिप्यूटी कमिश्नर हाउबम रोशिताना लेबाक असिगी मचु अहुंगी फिराल चिंखतकी तुंगदा थौबाल डिस्ट्रिक्ट पुलिस की एसडीपीओ लारिंगम पुलामते एमपीएस ना पैरेड कमांडर ओइना लुचिंगबा मासपाट कंटिंजेंट कुनगनिथोई की सलामी डिप्यूटी कमिश्नर ओकी सेनापति डिस्ट्रिक्ट की ओइनसु सेनापति पब्लिक ग्राउंड डिस्ट्रिक्ट असिगी डिप्यूटी कमिश्नर सोमोरजित सलामना मचु अहुमगी फिराल पाइहंदुना निंगतम नुमित पांगथोकी सेनापति डिस्ट्रिक्ट की डिप्यूटी कमिश्नर सोमोरजित सलामना डिस्ट्रिक्ट असिना स्टेट असिगी ओइना अहानबा ओपन डिफिकेशन फ्री ओइबा ngamlakpada नुंगाइबा फोंगदोकपगा लोइनना इनखलकलिबा नहासिंग अमदी स्कॉलर सिंगना मसागी ओइबा टैलेंट पुथोक्तुना डिस्ट्रिक्ट असिबु अवांगबा थाकता पुखतनबा अपील तौकी ngasi thauram aduda punna contingent nifuga mathoina maspat parade chatkibaga loinana tongan tongan ba cultural jagoi kaya amasu utki from the many foresighted leaders has contributed Bishnupur district ki all mini secretariat ground dasu district asigi DC Pawan Yadav na laibaki machu ahumgi firal paihanduna ningtam numit palan tauki loinana tongan tongan ba maspat contingent taraga taret ki salami su oki Churachandpur district ki Taubung Peace Ground dasu numit asi palan tauki district administration Churachandpur na sinduna pangthokpa thauramadu agriculture minister V Hankhalina laibaki machu ahungi firal paihanduna hodoki loinana mass part contingent budraga nithoigi salami su minister na oki Tamenglong district headquarters ta laiba lower ground dasu numit asi palan tauki district administration Tamenglong na sinba thoramaduda district asigi DC Ravindra Singh na laiba ki machu ahungi firal paihanduna mass part contingent kuntraga mari ki salami oki District administration Chandel na sinduna district asigi Maha government higher secondary ground dasu ningtam numit palan tauki
Chandelgi Deputy Commissioner Krishna Kumarna Leibaki Machu Ahumgi Firal Paihanduna Maspat Contingent Kuntraga Mathuigi Salami Oki. Ras Bhavan dasu Humbudraga Nithoirak Suba Ningtam Numit Palan Pangthokre. Thoramaduda Governor Nasma Heptulana India gi Machu Ahumgi Firal Pahelladuna Numit Asibu Ikai Khumnaba Utki. Moirangkhumda leiba DIPR office dasu IPR Director H Balkrishnana Leibaki Machu Ahumgi Firal Paihanduna Ningtam Numit Palan Tauki. Saitu Gamfazolgi Gemnom Saparmaina Subdivisional Headquarters dasu District Asigi Subdivisional Officer Dr. N. Johnson Meitei MCS na Machu Ahumgi Firal Chinkhatuna India gi Mudrani Thoi Suba Independence Day ki thauram pangthokre. Manipur Pradesh Congress Committee MPCC na sinduna committee asigi loishangda palan thauram pangthoki thauram aduda hanagi Chief Minister Okram Ibobina numit asina lakpada democracy chatpa khwaidagi chawba laibak asigi citizen ama oibagi phangpham thokpa hak amadi punna chawkhat minanaba hotnabada punna saruk yamina si haiki nakala maromda state cabinet na special assembly session pangthok lagani haibagi official notice thoktana ngaihak ki khanbagi thong chatharakpa asina phagi tahale haiki hauzik lairiba issue sing asi thengnanaba punna warip lauduna kari khongthang paikhatpa yabagi haibadu khanabana achumba khongthang oigani haina mahakna makhata ki Sarkar sina ngahak leraga amamu haiba ngahak leraga amamu haiba nahan tang tarada akhoi haugiba session numit nini khak phamba haiba tare adudasu matam Manipur da leriba issues mayam sing border pillar ki hairo aduga akhoi ki Manipuri mstigi vice chancellor ki wathok hairo framework agreement ki hairo akhoi session si numit nini khaktang sangthasi maduda akhoi mayam fajana khanaraga akhoi Bharat Sarkar da khanghanji na akhoi opposition side ki kyara khan haijebani adu government na daka leite haibagi haiduna akhoi noma phawba sangthaba pungama phawba sangthadana akhoi assembly resolution khre adu officially notification thokpadi nati khabar da kagaz da tang tara da session special session kauri amu hai cabinet decision lawribra lawdabra notification thokra thoktabra adudagi amuk speaker si out of the country foreigner lairame aduna tang tratrukta amuk phamani na khabar da hai aduna Manipur gi praja singda praja gi mihuna sason tawbani aduna masi phagi tahalle speaker ga aduga government siga assembly ga su phajana I pau phauna dabra masidi yamna anungai taba haiba tare lairiba Manipur gi issues burning issues mayama lairiba mayam si phajana khanaraga akhoi Bharat Sarkar da matam sana khanghan no badar ka oi haibasi akhoi gi party di admaina phauze bani akhoi phil ngasi India gi Humbudrani Thoi Suba Independence Day 2018 ga mari lenana laibak asigi president na piba president Tarakshak medal TM Gallantry Award pinaba mioi manga khandapada Manipur gi Kangpokpi district ki manung chanba Molkon village tagi commandant JGT Ngamlin su yaurakle panbayai Indian Coast Guard ship Ras Kiran gi commandant JGT Ngamlin na chatliba chahi Inglisingani tara nipan gi haukiba June gi tang taraga marida SSL Kolkata kauba cargo ship ama Bay of Bengal da mai chakpagi thaudokta mahakna ship aduda yauba crew member kungani thoi kangi batanatana haukiba June gi tang mangada ngami taruk amasu kankibagi dama Janda Ucha Rahe Hamara Haiba banner Makada Pangthokpa Bravery Award Ceremony da ABP News na su ikai khumnaba utkibani
ngasi India gi hubudrani thoirak suba ningtam numit ki mayokta aina thingkraba Manipur da base toba lalhalup singna kaukipa general strike na lamdam asigi mahusa gi punsida chauna kaiba pikre general strike asina maram oiraga Imphal city yauna lalol itiki mafam sing thonglonaki Khwairambal Kaithel, Pauna Kaithel, Thangal Kaithel, MG Avenue ne chingba mafam singda leiriba dukan sing thong hangna kide. Loinana lanai gari khara natana makhal amatagi gari lambida chatkide. General strike asina maram oiraga miyoi ayamba yumda leinaki mapan thokna kide adum oinamak general strike manungda pamdaba thodok sing thokpagi pau leite. National Institute of Technology NIT gi faculty kungani thoi Professor Nipan amasung Assistant Professor Taraga Mari launabagi interview lakliba August ki tang Taraga Nipan amasung Taraga Mapanda West Bengal gi hotel amada pangthoknaba hotnariba asi maram chade haina Manipur People's Party MPP na chirol amada hairi Loinana hairiba interview asi Imphal gi NIT campus da pangthokpana hena achumba khongthang oigani haina chirol asina makhatari Matang swaisida break ama laujegi break ki matungda malemda khwaidagi chawba government funded program ama oigadoriba Pradhan Mantri Jan Arogya Abhiyan haudoklagani haina Prime Minister Narendra Modi na lauthokibagi pau amadi Manipur amasung malem ki tongan tongan ba ipau sing puduna lakjegi Impact News pu meeting tadun lebiu Mayambu amuka hana taram nokchari bulletin asigi makata ba pau miyamda pizari India gi humbudrani thoirak suba ningkha tambagi numit ka mari leinana ngasi Prime Minister Narendra Modi na malemda khwaidagi chawba government funded program ama oigadoriba Pradhan Mantri Jan Arogya Abhiyan haudoklagani haina lauthokre hairiba scheme asi mathang tha tangkunga mangada pangthokadoriba Pandit Din Dayal Upadhyay mapok thoram numita haudokadori Ningkha tambagi numit ka mari lenana Red Fort ta India gi machu ahum gi firal pahenki numit asiga mari lenana Prime Minister na piba warol da hai ana layengi khudong chaba ningthina phangjadraba lairaba miyamda aphaba makhal gi ana layengi khudong chaba pibagi mathautai Ayushman Bharat scheme gi makhada India gi miyoi koti yankhai romda kanaba phangangani scheme asigi makhada lairaba singda ana layengi damak lupa lakh manga gi mateng phangangani loinana middle class ta lairiba miyam fauba scheme asina konchilakpa yari haiki India gi scientist sing na lauriba singthaningai oiba thodang sing chauthokjaba poi haina haiba wafam su Prime Minister na thamki Nakala maromda India da lairiba senthok yamna leitaba lairaba singna layengbada selgi mating pigadoriba Ayushman Bharat National Health Protection Mission ngasi Chief Minister Nongthomam Birena state asida changyeng oina haudokre mission adu CM Secretariat ta pangthokpa achamba thoram amada Chief Minister na haudokibani Changyeng oina haudokiba mission asi leibak pumbada lakliba September gi tang kunga manga Pandit Din Dayal Upadhyay mapok numita Prime Minister Narendra Modi na official oina haudokani hairi Thauram aduda RIMS Hospital, Janims Hospital, Sky Hospital amasung Jivan Hospital Kakchinga lengaka mission aduda yaunaba yana warolsu inaki hairi Chief Minister Nongthombam Birena Thauram aduda mission asida awang nongpoki oina puthokadaba apunba senfam chada chamagi manungda center na chada marfuga tara aduga state na chada tarani laibak asida leiriba beneficiaries singna mission asigi makhada yauraba hospital singda lupa lakh mangaromgi senfam phaubadi lemna layengba yagani haiki
All Manipur Working Journalists Union Amjugi Nauna Khallaba President Brojendro Ningombana preside tauduna ngarang phamkiba standing committee gi mifam amada tongan ba warep taruk laure haina amjuna thokpa chirol amana khanghalakli warep sing adugi manungda amjugi membership list gi lauthokiba editor singi mathakta thamkiba suspension revoke tawbada mafam aduna ayaba pik mifam aduna ayaba pikre loinana paumi singna professional gi wangmada social media da masagi maranai oiba maongda post tawbada thorakpa thaudo wathok singi amadi crime da chenaramba paumi singi dama amjuna daita laudaba haina warep laure haina chirol asina makhatana khanghalakli Lengak asina athuba matamda Manipur University gi wathok loishinduna mahiroi singbu mahausagum mahi ningthina tamba phanghanbiu haina Ras Medicity da laying liba desam gi Secretary General Oinam Sitanna phongdorakli ngasi Impact News na sitalga akhanana unarubada mahakna wafam sing asi phongdorakibani mahakna makhata aduna lengak amadi University community na waroishil purakna ba wafam haudorakpa asi afaba khongthangni Manipur University na chahi amada apunba department singi lauriba mahiroi asi supnagi lishing ahum rom khakni Manipur University da tamba phangdaba mahiroi kaya semester exam haidoktaba asina apanba ohele wathok asi athuba matamda waroishin puraknaba mari lenaba singda appeal tawrakli imung manungna phongdorakpagi matung inna sital ngasi nong manini sida hospital dagi discharge tawraba yana lairi panbaya badi sital haukiba July gi tang 13 ta BJP gi office ta Manipur University ki wathok asi loishilu haiduna mahiroi singa loinana khongjang changsin bada oil tanker na takpadagi hospital da laikatna duna lakibani Hajusik college singda koigi semester ki exam mayam ama haidoktana leiriba masiju haiduoga athuba matamda mahiroi singi puningda koigi langtaknaba sarangnaba amaga loinana mahi masing tamba phangroidraina khaliba chahi mangani na pakalibasi lengaksigi mapi mapa wariba Manipur government athuba matamda miyeng changaga asigi issue si loisanbiu masi natragadi hena chawthoragadi matam hena kuitharagadi hauji changsang garibu khongjang site na sathiba khongjang mayam ama soidana changsalakani haibagi wakhanduma Manipur government khanthabiraga athuba matamda issue si loisanbiu haidana Manipur University gi hauna tha ama henjilaktuna mahiroi sing mahi tamba phanglaktabagi phibam asida makhatana class boycott chathabadi achumba oigani haiba thajade haina Maoist Communist Party Manipurna phongdorakpaga loinana Manipur University gi class boycott ki khongjang handokpiu haina pauzelakli aina thinkraba loop asigi standing committee gi coordinator kyonghan mangangna thadorakpa chirol gi matung ina Manipur lengakna karishu tawba ngamdre loinana center nasu wathok asida achan mirai naina yengli haibasi chumlabani adubu mangli basidi Manipuri mahiroi khunaini center nasu BC kankhatuna asum leiraga ihau hauriba singsu class boycott asumak changsinduna leiragadi khongpham animak mahiroi khunai gidama khandaba thawong oirakani haina phongdorakli Cherol aduna makhatana mushu khaktana mahiroi mayamgi apamba mahut silaga warep lauragadi thawong asi majoritarian politics oina chatharagani loinana democracy gi pambaida democracy bu maru phukna authoritarianism gi thawong oigani khwaidagi democratic oiba thawongna referendum lausi warep adu lup asina awang bathakta ikai khumnaba utkani Manipur University gi ihau hauribagi paukum ama lakliba August ki tang 19 fauba ngairba matung mahiroi mayamgi punsi kannabagi lokhatpam thokpa khongthang sing soidana lokhatlagani haina phongdoraki Kangpokpi district ki Kotland da leiba Nipan Suba Assam Rifles ki A company amasung New Kaithelman B PS ki apunba kangbu amana bom sanabagi machak amasung nongmai phagatkre phagalaba potlam sing adudi 7.65 mm gi pistol ama ka payariba maru ani detonator ama hangdoklaba BSNL gi junction box ama kilogram amagi yopi yauba khau ama meter kun sangba wire data cable amani hairi Impact News na fangba pauda Nipan Suba Sam Rifles ki Major Mansur Ahmad amasung ASI Dhaneshona luchingba kangbu amana ngarang Kotland gi Kotzim Khulda Khutlai paiba mi khara leire haina pau phangbadagi thihumbagi thabak chatharubada potlam sing adu phangkibani hairi thihumba duda mipha mipundi amata leikide hairi
Ngarang numidang National Highway number chani ga supna ani Imphal Ukhrul lambi Litan Police Station ki manung chanba Ukhrul District ki Mahadev Kem tagi meter chamngarom Yangang Popirom da chatpagi lambi ki nakanda IED bomb ama leiram le hairi hairiba IED adu Assam Rifles ki personnel singna thengna rakibani IED adu anti handling cum remote control device ni haina police na confirm tawre hairiba IED adu kg ahum makhai muklumi maduda mobile handset detonator Splinter nail na chingba yauram ki hairi nongyai matung pung amaga minute kun mangarom chatpa matamda Manipur police ki bomb disposal team laktuna tek kaidana lauthok matung nongyai matung pung amaga minute nifu chatpa matamda Mahadev Kem Gwala Tabida asoengam yaudana pokhai hankre hairi Apunba Manipur matam isai kanglup amikna chahi khudingi pangthoktuna lakpa matam isai nume chahi asigi oina lakliba September gi tang kun gamapan amasung kuntrada makhal kayagi musical show ga loinana pangthoklagani haina amikna chirol amada hairi loinana numit asida amiki akhanaba journal isai 2018 phongbaga loinana Manipur matam isai gi lamda kathoklaba miyoi singda piba lemjaningai oiraba award lifetime achievement award 2018 su lanthokani hairi Hauzik Sanabaki Pauda, Board of Control for Cricket in India ki under 19, under 23, amasung senior women's cricket tournament sing da saruk yarunaba, Manipur ki team sing same sanaba, coaching cum trial selection ama pangthok lagani hairi, chatliba tha sigi tangkunda luwang shangbam da leiba luwang pokpa cricket stadium da, ayuki pung nipan dagi pangthok kadawriba coaching cum trial selection asida saruk yaningba, Nupi Cricket Sanaroi Singna Luang Pokpa Cricket Stadium da Manipur Cricket Association ki office tagi akupa marol khanglaba yaragani haina MCA ki Joint Secretary na thadorak pachol amana khanghalakli Junior Girls National Football Championship ta saruk yarugadaba Manipur gi nupi macha sanaroi singi uniform ngasi yenthokre chaliba tha sigi tangkundagi kuntraga mathoi fauba Goa da pangthokadaba Football Championship aduda saruk yarugadaba Manipur gi team asida goalkeeper ahum defender oina sanaroi taruk midfielder da sanaroi taret aduga forward ki sanaroi mari puna sanaroi kun aduna championship asida saruk yaragani Timasigi coach na international football player N Rajesh amadi manager oina S Manitombi Devi anigi lamjing makhada Manipur gi nupi macha sanaroi kunna saruk yariba team asi hayeng Goa gi damak Imphal thadok lagani BM Singh Trophy gi Mapan Suba Amfa Senior Women's Football League Chaliba thasigi tangkundagi pangthokpa hauragani haina Indian Women's League ki pre-qualifying round gi saruk ama oiriba Football League asida Manipur Police Sports Club MPSC Kangchup Road Youth Physical Sports Association Kripsa Eastern Sporting Club ESU Wangkai amadi Youth Welfare Club YBC Langthabal na saruk yaragani Ligasi gi hanba match ta Manipur Police Sports Club MPSC amadi Youth Welfare Club YBC Langthabal anina Kumal Lampak Artificial Turf Ground da thasigi tangkunda lamba taunaragani haina All Manipur Football Association ki cherol amana khanghalakli Aroibada bulletin asigi headlines amhana miyam da thamjage Manipur su ngasi lebak asigi humbudrani thoirak suba ningtam numit palan tawkre group ki khetna bathamdana amata oina Manipur gi ngangthai ngakminasi haina Chief Minister Nongthamun Birena phongdokre Leibak asigi ningkha tambagi numit pu yaning da phongdoktuna lalholup singna kaukiba general strike na miyam di mahausa gi punsida chauna kaiba pikre Amasung lairaba singda analaying gi mating pigadoriba Ayushman Bharat National Health Protection Mission ngasi Chief Minister Nongthamun Birena state asida changin oina hongdokre